Khudakki ichauna maram oiduna lamdam asigi ana layenggi lamda maru oiba thaudang lauriba Janimsta chauna chaitheng nangle ana layeng chathariba mioi kaya hospital asidagi hongdok hankibagi mathakta lakliba September 18 da patient ama kidney transplant taunanaba matam leplamba adusu yeithokre Haujiksu hospital asigi complex ising thumjinduna leiri hiramasigi matangda SKTV news ki chief reporter Ketrimium Premchandagi akhanaba paudam ama Haukiba September 23 akan mong churakiba nong na maram oiduna iril turel amadi kongma turel gi mafam kharada ising pathokpa amadi torban gi saruk khara kaiduna turel gi ising chensalakpadagi September 3 ta Jenims Hospital dagi punna patient chamri kunbari safagataba mafamda hongdokhi madugi manungda ventilator hapliba ICU da leiba patient singsu yaukhi State lengang chalaiba lamdam masigi maruiba hospital asida lakpa miui ayamana CMHT card amadi PMJY gi patient oiri adubu isa osina anaba laying bal lepkibadagi miui kaya khudong chadaba mayoknari tang tarama matamda akui ground floor chi katang changba hore 16 dadi ayupta fajana level changjale electric main generator line sigi critical point yoksele transformer da maduna cut off tawrga de khoida jam sathi melani adudagi thenglakpada water ising changba horakpadagi di akoi matamdu da akoi evacuation tawnana ba akoi higher authority gi ayaba lawjaraga matamdu da leiramba 424 patients akoi inclusive 29 ICU patients with nipan amani ventilator yawnamani makoi singdo akoi Rimsta amasung private hospital amasung district hospital atopa mafamda safaga do mafamsinda akoi transfer tawki Jenims nongmoda OPD patient lising amagi mathakta yenglamba adu ichaw asina maram oiraga anaba layengba lepkiba asimak miyam yoina chawna mangjaba oiri masigi mathakta hospital asida nongmoda operation taradagina 23 fawba leptina tawduna laklamba adusu lepkiba asina Sir asigi ana laying thabakta ichaw asina achawbu khurau oiri panba yabadi hospital asida yamna sinthaningai oiba mawongda kidney transplant humutaru mai pakna tawkhrabani humutare suba kidney transplant tawnaba operation asi lakleb September 3 da pangthoknaba matam lepkhibani adubu ichaw asina kidney transplant adu ethokpuda takhi chawrana yengbada akoi Janimsta nongmada OPD da lising amagi mathakta lai casualty da mi chamni chamnga rom lai makhoi da piba service tu su ekoi matam dudagi lepa hore tang tara thukagi adudagi angang chabupi kaya unaba ngamgidre piba ngamgidre sigi mathakta khwaidagi maru oibadi akoina tang tara mapanda kidney transplant ki slot ama piraga thamamna nopa akoigi patient tu su laibak akoina tambangamdre maramdi kainoda akoina madu postpone tawjare khwaidagi maru oiba thabak singi manungda ana layengi thabak asisu ama oibana akutpa mafamda leiba Jenims complex asida ahen mi yeng changduna makha tana chaw thorakpada mayok naba yanaba mi yeng changmagi tangai fadaba lei natrabadi state asigi ana layengi lamda makha tana chawna chitheng piba yabagi nungnangba leiri ising ichauna suonbasidi tasengna haraga health care gi mafamdadi prajadadi yamna chawba chaitheng amani haidana aina lawjei amasung masi khudingmakchi matam chana akhoi sectionna maikei khudingmakti support tawbiraga mari leinaba mayamna changbiraga akhoi sidai ising ichawsi karamaina akhoi section sige karamaina avert id tawba yaraktana tawba taragasu natural calamity chawba oiragasu khara makai di sapu do handana bagi upai tu amagatang tawnaba singbi nabagi damta aina lorche flash flood khudaki ichaw sina maram oirakanda Jenims ki patient sing loina mak safagataba mafam singda hondok nakhre matuna maram oirakanda
hospital asi hojibti ihang hangba mafam ama oire adumakpu asigumba rainfall gi pattern da chauna hong bulai basuna maram orakanda anytime haibidi matam amad hekta asumna ichau thokpa yaba flash ta thokpa yaba maram aduna akutpa jaga da leiriba akutpa mafam da leiriba jenims kumba khwaidagi maru oiba sector sini manung da mo oiriba ana laying sang amadi medical college leiriba chu mafam asi makhata na thumgana ba tongan ba thorang kya ama pakhat peki tangai fadaba leiri maru oina low lying area da akhoi miwe da khwaidagi maru oiriba ana laying gi sector gumba sigumba infrastructure sing building sing si saba matamda lebak thogat pi bani khangde natre hargana atopa khara tong mafam amada simi bani khangde tawdragadi chahi khudingi adusu chahi khudingi chahi amagi manungda anirak kumba ahumna kumba thoktulatuna asugumba yamna important oiba miyam gi ana layang sang asibu matam pumbagi oina ising thummaga leiba mafam ma oirak loi haninga lete hiram masida ahema miyeng changduna orakliba nongtu nungsagi khalda ahongba kya asi yenglaga tung koina chatpa yaba amadi flash flood thorakpada thengnaba yaba adugumba lambi ma adugumba policy ma uthokpi bagi tangai fadaba leiri SKTV newsroom pamjariba Khetrimayung Premchand Jenims Imphal East